Everyone, welcome back to my channel. It's your girl Pretty Unam. Anh ngasi to khá harawe neden LMS mana saina ai Kaoba su leite haina isai ama ai YouTube channel da thagat jabado adu remix sembiraga ma my channel da thagat pane ai link to ai description da dum pizza game am yengbiyo. Neden thank you so much. Isai music to am hazai like you took my song to another level. Aduga ai around the wang hong kong driver dagi BTS aricktosan masu YouTuber ne magi channel gi link to su ai description da pizza ge me subscribe to video ma se thari ai da bye nang gi sei saina na thana sain remix sem dok pado du do saina da to mina saina jagoi choreograph da wan da haiga hojiki ngasai gi da to mina jagoi sabai video se ai da thabi re ba ai aroi arau re ba haidi da to mi se ai personally khangna ba di na cha de do ai hana de am khange ba manipuri gi dancer sing aina yamna look up to ba manipuri gi dancer singi marga da to biso mane jagoi am hai bane duga mana dmaina ka jagoi haidi ai gi sai sain to ra mana dmai ka jagoi sembra ba ai do yam harau da do ai jagoi am pam jai yeng su pam jai sab su pam jai hai da wai wani do yam hai ba dancer mana smai to ga jagoi ga sembri rak pa do ai bi harau ge ba adagi da sumit na su da sumit su ma su dancer ne ma su jagoi am hai ne ma na su adagi kaino ta thabi adagi noi mam khangde you guys really made my day, so thank you so much. Ado ngasi video se hojiki aina haigi ba isai Kaoba su leite ai adu isai gi link to su description da soidana haptra ke mam soidana tabiyo hana ta da bo ergadi hana ta bo ergadi amaga tar su yai ado hojiki isai sida oina main focus toraga se ma se ngasi di video se ado mam khoi pupugi mama se kasar ningone meitei kasargi aduda kamaina to ge ha matamda pupuna akhoi da wai leram bani thaina ahana ba lerme hai kasarda saina lanjen ba yaw gi ba meitei ma adu mana sumaina wai lerme hai pupu hoi moi anga oini da khoina di manipuram nungsi mawani da manipurna di khoga se kaubira ma do potne kaina adu tar ba matamda ke hani kitang thamoi da nuai jadabado haidi hoi taseng kautho abra haina amana wahang kayama dum matha lae adagi si wakhal se sum kuina namsallaga leirabani da nongma pabung naba keno maga una raga ori watai kha sanabagi khudong chaba ma phangjai aduda pabung nabana saina bara festival chat bai wai lepa adagi kasarom hozairom Tripura saina leibagi moi se sumai chatla kanda moi da ta hawa meitei songi tribe mem duna moi bulak pa yam harau ba manipur dagi akhoi kangai bak dagi sumaina meitei la e haiga moi da yam harau jabado dei mana maringi harau bagi wari su dire maring moina maring na meitei haiti sumaina lamkhai maring na akhoi daina lamkhai da leiraga akhoi gi meitei ning thosing nga khiba meitar ba nga khiba hai tare adu wari mem thainagi ichin inau oibagi mari haigadra kanglup amaga nusinabagi imung amata mama amata imachagi oibagi relation ama pusallaga paungsina haibra pasida aise yamna moved oiger ba yamna ke haini engonda adum kainoma ama phauhangre ai wakhalsida aduna nungdang se aise tumba se sungya yadriba khala moi somda moi agi meitei singdo kan termni natraga Manipur mapanda taba tribe singduna kamaina hingamgani moi manipuri phajana adum thok amgadra hai manipuri di thoe hai ko adagi adui taraga su kai hani essence da kar khena ba adagi phije jakse khena ba adagi adum khena ba khadi uba phange ba adu hai ba mayam sina maram oiraga su moi se manipur da lak pa da moi da kai hani ichan chana daba oina masada phauja ba do si jam nungai jade ba ai yam seng haijagi ngasa ain haibdo akoi pupugi mama se kasargi meitei ne ado pupugi mamton singna akoi pupui mamton siga akoi pupu siga mu chahi sa happy mana doine ba aduda moisina manipur da lakpa kansida manipur da laga mi mam sina ke haini atopa
mapa manipuri ama oina haidi manipur gi meitei ne haja amtan thaja bidab do maron khara khoirak tore masak khara kitang slight change kara leire haidi manipur gi typical manipuri look mongoloid look to lei tabagi haigada aduna North East ne di dum khangba masak to yengba da doisu manipuri amanda bado adugi meam ta ge do moina hai asnoi manipur se lak tungai da di am lak ninge la aganda kitang nungai be na ado ai na sum khanja ba matam da akhoi manipuri singna mapan da leiba atai akhoi gi ipa icha ijin inau hai ga dra moi meam to sense of belongingness kitang phauhan taraga di moina manipur nusiba do amuk ka hena akhoi ge leinariba relation se yamna strong ocean na ba macha ama oigani haina thajai mayami motsu comment adum phongdu piro ado Kaoba su leite nangbu haiba ke haini Kaoba su leite haiba isai sida thong su launa hanglage na yumai kai panglaklo lap na leibel lamlen da chak na yingba thadoklo haise kasagi abok meitei abok na koi manipur na Kaobi report ni da kai ga haiba do ado moi myam do Kaote halo o moina halak ni matam da halo o manipur na moi bunung shiri haiba si utpane ba lap na leibel lamlen da chak na yingba thadoklo haisina manipur ne ba lap na leibel lamlen haise asida moina lakti lakningaga kai haini chatluraga kaidoni kamaina tawni kana lerangani kaina khanbado khanbigano khoi adum nusi jana na phadana loina se haibagi mawne isu wanga wa kha khande kha haite ba dana adum aina ngang se mayam understand taw ngam video so dum hairo improve taw na bagi room su pbo feedback adum pbo mo comment do ai mathangi video da soidana sendok jage Kaoba su leite nangbu lapna dum leinarasu haise aina sida nangbu hariwa sida mayam dum hangya pa we nangbu haise kanano nangse kanano ma mali khole mama do hoi mi amatang specific oina hai targa de ainga sagi abok to insinga ga ijakibane mane dum haijage adu targa so aina ta sengna min tawbadi akhoi manipuri gi e oiba manipur gi mapan da ta khraba singdo moibu kaute ngasisu lapna sum leina su ngasi phaba dum ningsingi haibado adu haijabani nangbu haibe mota noibu haibdi kai hangba su yawe ado sizina kai gino haiba matam da noibu haibasida wifi hotspot ama hange aina ai kaina se phone mari manga samjale hotspot sita do internet speed se phone mayam samakan da internet speed sum top thar ko do connectivity nemak pa do adui mong ne hai tare noibu haiba mayam da hoi ai moi mayam loi mak touch storm connect storm nangbu haisna kaigino haiba matan da each and every individual da ai saisina loi mak connect to hanjaninge ba aduna aina nangbu haiba haida sina gibani lagi lapna dum leinarsu thamoi gi mari ama iramle puai da khoi thaidagi manipuri history da adum mayak lana mam tari asina kai no haba matam da khoi meitei khatang gi wari na te ko sidi manipur gi each and every tribe aina nga sai do hanjan adum haijaba do adu loi mak moi mam akhoi gi leinari ba nushina bagi mari se thaina dagi adum loina raga nushina raga la aba mari ne ba tat pa ya roi da mari ne ba akhoi na su tat na ba kan ho na minase pokpi ba mahak na su libi ki adungai gi chak yom yena jamina bai wari su haidi hoi ngasai gi sai di makhane do history da science hane irame pokpi ba sina khoi gi manipur sina libi haidi ai pokpi ba khoi ba na libi ame habina de manipur gi history da dum akhoi na he gyan ta pa da gi ta ra ga leiba masak myam sina dum utpane se for example mera hauchong ba mera thaumi than ba myam lai ge wai ado sigum ba myam se sum ningsinga ga sum sigum akhoi na mit na ubo po se wari oina lirame haina aina sum mayam da share tawzabane isai me oina chahi tare khuntak pa mitok chana landa ba iga khaina ba machil manau shetna ba haisina chahi tare khuntak pa matam adagi britishar sing na la aga manipur nei ba matam sida masagi iga khaina ba haise machin manau mayam se lanjen khiba natraga lei khida ba yaw ba moi mayam do adu do sum utpane ba meitei le ma kap khiba samlang phara sa khiba kaurabara kaujan thiba kanglei cha sa haisina akhoi adumaina
adugi awaba masaktuda akhoi meitei lema haise meitei khatangi lema haibana teko manipur pula utpane manipur ima haibase meitei ima lumaina adu maina sizinabagi mawongsu uye adugi sizinadabane ado meitei lema kapkhiba samlang phara sagi ba haise macha masu amdo kaina re masakto haidi manipur se pra devastated oiraga chahi taret se pra kainoma oiraga leirurabane ba adugi masaktuda akhoi do yam adugi matik manipur se wagibagi masakto aina utpa ngamnaba honajabane ado khangde ngamdri adi ado yamna adu so comment pibiramo kaina adagi kaurabara kaujan thiba kanglai ja sa haisina akhoi history do akhoi hojik su khanglibra natraga akhoi khangdrabra akhoi kamaina tawri haiba wahang ama hangjabane Kaoba leite nambu bla 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 amu hale adu loraga numidang wai malangda barak turil turbanda mapam namdam yengduna hikna kapkhiba asise si hajesina sisu akhoi puna wai libirambane moise manipur dagi lanjenba matamse manipur dagi kainobo kasar barak leise sibau chenbase adum numit mari dagina taruk taret muka changba yawe haiba adu Sidi aishu phajana munna khangdeko halaman sina sum chin haibirambagi sum khangobane adu moi si dumaina chedaga lerakanda moina kai hani aingonda sum aisu ai hojik Delhi da leire ai Manipur thadoma saina like tambane la ine hoi tho thapudi dum thoraga leireko ado like su tambudi tami aina Delhi da la akanda aina Manipur am miss torakanda kai hani am emotional ithanda am emotional hoja gam yawe ba aduna aina sum ningsingaga aingonda phawado moidi amuk yongo amuk hana halakpa yaroidabai mawongda lakpane adagi moi mapam lamdam haigatra moigi mama lebaktana pra chaos ma'am ama thoore aduga moina dumaina atopa lam amada lanjeleine barak turel torbanda lepaga moina Manipur do yenga moina ithanda sum picturization tawbo matamda aingona amna nuaitaba ama phawgreba ada moi myam sina yengaga akhoi se Manipur da amuk karam kanda hangadage hanbagi hopti later so karam kanda hangadage natraga Manipur da Manipur gi nusibado moina sagonaraga dum lapagi moida amna nuaitaba ma phawdo adudo uchabane barak real torba da hikna kapkhiba pangal tekla nungsana khayat chikna khangkhiba mathongna phaba akhoi Manipur nupa akhoi Manipur gi nupa singdi mayam so mai nei nongsa na adugi sum sizinamne pangal tekla nongsa na isna upai sulai leijadraba do moido upai leitaba nongsa dona revenge si longning ba mama lebak ti kaning ba dusu kan bangamdabagi moina kai hani khachega khangba hainabado adudo utpane aduga lamkhai ngakpa maringna thangi jabai katkiba sida ai isai sigi khwaigi favorite part haigadra ai adu hojiki maringi parts ne ba kai na hama tamda moisina maring je thongna yam phaina tajaiba aduga moisina kai hani lamkhai jida leiraga ekta mayam arak pasi moina ngak thoga lamkhai je ngaaga leigibane ba akhoi gi Manipur se kannaba Manipur nungsiba se meitei na hende Marina tade tra every kind loimak nusina loimak lakpane adu tarsu maringi acho role lei haisina moidi khangde yamna mama lebak yam ningjai aduga history gi matung inani ko aduga saina ai akhanga hisingna takpirapoi matung inna saina maringi halaubagi haidi thang keka sabai jagoi tawai isaido aduda samaina haye meitei ningthodi hukum kanbani loi chatlo haira ani chatnaba sem sase haina moigi maronda sai haiko somdana kain tawgeda khoi meitei ningthogina yambung thogal phangjarake hayaga maningdei saina lumfu tong nei haiba pawem tajai ado aisu khangde haidi aisu adu matamda poambani natamina mayam sum libirakpa mayam haibirakpa mayam do aduna khangjanjaraga tasinjaraga maina toraga ahingdo tumba yadabadagi ai feeling mayam do isai oina ithokpane Kaoba leite nangbu aduna kaigumba Manipur gi mapanda leiba meitei singna sigi video se engbibo oi taragadi Manipur koibiro soidana Manipur koirakpa kanda soidana haibiro akhoi mayam pullaga ke haini akhoi ichina oibagi marido hena jetsanaba honasi thank you so much